Education Department fana yamna taklasu langu yadraba korfuga manare miyo yama chahi nipan da ngai ngai da lainga ke school da oza ohelam lei Manipur lainga ke Education Department ta asoi ba ran ba kaya marum yaw badage thengkhang kaya da wathok oikraba matung da department asida ngasi su makhata na asoi ba ran ba dumak leptana thorak lei department asina asoi ba sing fana yamna sum thongna ba honaraba su haujiksu adumak semdok sum thokningai leiram khiba yare Metric certificate ta yauba academic years dage paba matamda masagi chahi nipan khakta ngai ngai da oza oina thabak changlakhiba miyo yama Imphal East ki Yumnam Patlo LP school da matam sangna thabak tawduna leiramba thengnare loina na mahaki mathakta hojik phawbagi oina chapchaba action mari leina basingna lokhatpagi mami tadre masagi chahi nipan khakta ngai ngai da thabak changduna matam sangna oza oirakle haibase miyo yanina thengkhang anirak hanna RTI tharak badagi khangba ngamlakhiba nei ahan bo oina miyo yamana hiram sigi matang da kumja 2020 da oza sigi mathakta RTI ama thaduna akupa warol sing hanglakhe madugi matung tarak bada kumja 2021 da atopa miyo yamana amuk Manipur lainga ki education esta RTI tharaba matung department na pirakpa paukhumdagi khangba ngamlakhiba nei RTI tharubada department ki maikai dagi pirakpa paukhum sing aduge matungina de Hairibo oza asi kumja 1970 gi April kuntrada assistant teacher oina thabak sangkhe school asigi management committee na resolution ama lauraba matungda miyoy asi school asigi oza oina thabak hapkhiba nei oza asi board of secondary education Manipur na lauba high school leaving certificate ki exam ase Churasan higher secondary school dage kumja 1988 ke June tara ka manga da pass tawkhi haire miyoy asine examination aduda Paliba pokpagi chahi aduna kumja 1962 gi March amani hainasu yaure hairiba matam asidagi mahaki chahi ase hotpa matamda masagi chahi nipan khakta ngai ngai da oza waina thabak sangam khibane loina na laingang na kumja 1981 da thokpa order amagi matungina su oza wairiba sing ase kumja 1980 gi October amadage paraga chahi ahum gi manungda matriculate oigadabani hainasu palle adubu miyo yasigi waina di matric su kumja 1988 ta pass tawi haibage certificate pairamba thengnakhiba nei amarom da hiram asiga mari lainana tharagliba RTI sing aduge matungina fangliba document kaya ase yenglaba matung Manipur lainga ki education SK additional director na kumja 2021 ge March thada zonal education officer zone 2 Imphal East ta aiba cherol ama thakhe mahakna thakiba cherol aduda yauriba wafam de aided school oiriba Yumnam Patlo LP school gi oza aduge document sing adu yenglaba matungda oza adugi mathakta mathau taba thabak school adugi appointing authority oiriba school management committee na laukhatnaba wafam palle masagi chahi nipan khakta ngai ringai da oza oina join tawramba haibase aided school recruitment rules number 11 close B chapter 9 section 1 gi kanglon gi wang madane maram asina Manipur education code 1982 gi section 1 gi chapter 8 subada yauriba Rule number 15 clause 4 section 1 gi makhada disciplinary action laukhatna bakhangan khibane nakal amarom da hiram asiga mari lainana director education S L Nanda Kumar ga telephone gi khuthanga wari sanabada hai hiram asigi matang da department ki maikai dagi oza asigi mathakta action launaba additional director of education S Hills na ZEO zone 2 Imphal East aiba cherol thaduna khangan khiba laire ZEO na su school asigi appointing authority wadiba school management committee do oza adugi mathakta thabak laukhatna bakhangan khe adum moinamak school management committee gi maike dage laingakta halakiba cherol da hairibo oza si hojik naduna phamungda yata duna leibana maram oiraga mahaki mathakta inquiry sathabada khudong sada bakhara leibadagi makhata ba thabak laukhatpa yadana leiri haiba khangalakhi haire retired tawkhraba miyoi thabak tawhanba leite Manipur lainga ki veterinary department ta kumja 2018 da thabak ta ki potha khraba UDC ama makha sangthana thabak ta holaga thambagi wafam leite department ki tangai fadaba tangkak lakbada miyo yaduga tanabade lei haina director veterinary and animal husbandry NJ ibotombi na phongdokhrei paumi singa unaba ma damahak na hai department asida UDC waina thabak tawraga leiramba miyo yadu mahak na thabak tawringai gi matamda legal ga mari lena bahiramda kumna khangbana department na court ki case ka mari laina bahiram singda mahakna thabak ta ki pothakrabasu marak marak ta kauraga
वाखलोनसिंग लौबगी थबक तौबदी लई हाइखे हाना डिपार्टमेंट असिदा कोर्ट केस 15 रोम लेरंबा दु लोइसिना बहोनबदा मियोय अदुगा ताना तिकनबा तौबदी लई अदुबु मियोय अदुदा खुयेक तौहनबा डिपार्टमेंट की ऑफिशियल मैटर सिंग अमसुंग अरुबा चेसांग सिंग सिनरगा थबक सुहनबा लैते मियोय अदुदा ऑर्डर न चिंगबा मत थोहनबसु लैते हाइखे मियोय असिबु डिपार्टमेंट असिदा लैरिबा कोर्ट केस सिंग असे लोइसिना थबक यांगसिनहनबा होनबदा महाकी रिसोर्सिंग अदु मतेंग ओइना लौबने महाकपु डिपार्टमेंट ना तोलो पीबा लैते मियोय असिदि सुबनतगे डिपार्टमेंट की नोडल ऑफिसर लीगल अमा हापलगा लैरिबा सिगी मतेंग पांगबने मियोय अदु डिपार्टमेंट थबक सांगथना तहनबा नते लोइना मियोय असि हौखिबा नुमित खरनिगी ममांगदगे ऑफिस ता लाखिद्रे हाइखे मपुरोइबना मसागी लोइना बिबु नुंगथंगना थोमदुना हातख्रे ताबदा यामना नुंगाइतबा मदे तोइना थोकतबा थौदोक अमदा मपुरोइबना महाक मसागी लोइना बिबु नुंगथंगना थोमदुना हातख्रे प्रेसना फंगबा पाउदा थौदोक असि कुंबी पुलिस स्टेशन ना कोनबा कुंबी तेराखोंग थौबा लेकाइदा लैबा युम अमदा मतै मनाउ खतना चैनबदा नुपादुना नुंगथंगना थोमबदा नुपी अदु लाइकनबा ngamdana सिखिबने थौदोक अदुदा लैखिद्रबा नुपी अदुगी ममिंग थियामोंगबे बिंदा चही 95 ने महाकी मपुरोइबा दुगी ममिंगना थियाम देवेन कौवे मपुरोइबा से लंबी सेंबगी नुंग थुगाइबा मेने अयाबा मतमदा यू थए ngहा नुमिदांग वाइरम पुंग तरुक लोम ताबा मतमदा यू ngawrga yumgi thong lonsilaga matai manau khana chaina khe maduda deven na nungthangna thombada mahaki nupi binda se thina sokpadagi laikan abangamdana sivanai makoi ani gi macha nupa ahum amade nupi ama punna macha mari leire ngahan khana chaina ba matamaduda macha tomba natana macha sing thabak chana khibadage yum maduda miyoi amata laikhidai macha tombaduna khana chaina bagi pawadu madom sa singda tambadage deven gi yumgi manungda binda siraga leiramba thengnabani haire थौदोक अदुगी पाव फंगबदगी कुंबी पुलिस स्टेशन ना थीबहुंबा चथबदा नुंगथंग अमा फंगबगा लोइनना देवेन फारे हाइरे नाकल अमरोमदा मोइरांग खुनौदा पांगथोकपा संगाई फेस्टिवल येंगलुरगा इम्फाल ओमदा हाइगलकपा अंगांग मचा नि याउना मियोई तरे तोंगबा अल्टो कार अमा ngahan ahing nongyai matung pung amarom taba matamda Bisnupur पुलिस ना कोनबा पोसंग मपागे इम्फाल तिदिम लंबी की मपान दा हौबा उदा थोमजिनबदा कार अदुदा तोंगलकपा नुपी अमा सिरे तरुक अमना सोकपदगी हॉस्पिटल दा लाइकनरे थौदोक अदुदा लैखिद्रबा नुपी अदुगी ममिंग सिनाम थोइबी चही होमपु मपुरोइबा देवान कौवे सगोलबन मैनो लैरक्तगिने महाका लोइनना चही अमगी अमदे चही मापन लोमगे अंगांग अनि याउना गाड़ी अदुदा मखोइ तरे तोंगलगा थौगलकपदा थौदोक अदु थोखिबनी हाइरे अतोपा थौदोक अमदा इम्फाल पुलिस स्टेशन ना कोनबा बपुपुरादा बिल्डिंग अमगी थोंगनाउगे रंग तैबदा सोइबदगी तारकपदा नन मणिपुरी अमा सिरे लैखिद्रबा मियोय अदुगी ममिंग रोक्तिम सरकार चही 53 अपोकपा मोहेंद्रो सरकार कौवे वेस्ट बेंगल दगे हौजिंगना उरिपोकी सांदोकपा युम अमदा अवाइमल पीरगा लैदुना रंग तैबगी मिस्ट्री ओइना थबक सुबने महाकना थबक सुरिबा युम अदुगी अनि सुबा मथोलगी थोंगनाउगे रंग तैबदा तारकपने थबक सुमिनरिबसिंगना महाकपु खुदक्तो ऑटो रिक्शो वाइरगा रिम्स हॉस्पिटल दा पुखटपदा हॉस्पिटल हेग यौबगा लाइकनबा नंगदना सिवने थौदोक अदुगा मरी लैनना इम्फाल पुलिस स्टेशन ना यूडी केस अमा लौखटपगा लोइनना लैखिद्रबा मियोय अदु ngarang rims की मोक्ता पोस्टमार्टम तौरबा मतुंगदा नकनबा मियोयसिंगदा सिनखरे हाइरे अतोपा थौदोक अमदना इरिलबुंग पुलिस स्टेशन ना कोनबा कोंगबा खेत्री लैकाइदा लैबा फार्म अमदा फार्म अदुगी चौकीदार ओइबा मियोय अमा ngarang ayuk siraga लैरमले पुलिस तकी फंगबा पाउदा लैखिद्रबा मियोय अदुगी ममिंग कांगबम अमरजीत चही 19 अपोकपा लैखिद्रबा के मंगी कौवे इम्फाल वेस्ट के सेंजम खुनौगे स्पाइनिंग मिल मनाक्तगिने फार्म अदु मथुरा बस्ती मयुम बीरमंगोल शर्मा कौबा मियोय अमगिने अमरजीत ngहा नुमिदांग संगाई फेस्टिवल येंगलुरगा फार्म अदुदा हलकलगा तुमखिबदगे ngarang ayuk phamungda siraga lairambane thogdok aduga mari leinana case lokhot piraganu haibadage asi bakchang adu imung manungda sinakre haire atopa thogdok amadana none police station na konba khunji part 2 da leiba town church ke christmas ka mari leinana mai gi decoration sembada naha ama church mathaktage tarakpada sokpadagi laikana bangamdana sirai thogdok adu ngarang numit jungba pung 12 minute kun lom ta ba matamda thokibane लैखिद्रबा नहा अदुगी ममिंग गदाइलुंग पानमई चही 15 पोकपा अंगान पानमई कौवे खुंजी पार्ट 2 दगे नै
mahakna maigi decoration semliba church mathak adu phut 15 rom wange mafamdudagi tarakpada sokpadagi mahakpu khudakta nonege PIC da pukhatkhe adubu phibam lusilakpadagi rims tamna pukhalakpada langjing mapa yausilakpada leikhidavani haire awaba phongdorok le lamdam asigi ipai pusing na thambiramlaba mahai kanglon thangta asibu yokhana bohona bada piklingai matamdagi hauna kathoktuna lamdam asigi culture bu malem da saktak pada chauba thodang lauduna aikhoi khwaigi marakta tinduna Jawaharlal Nehru Manipur Dance Academy amasung malem apun bathangta mahai kol matram gi mahiroi amasu wairamba nongpok sanjenbam sangsabi dage thongam Jos Maitaina hauki balaibak pokba numit November 18 gi numidang da Manipur Sangai Festival gi closing ceremony gi rehearsal loiraga mayum gi lambi da halakpada lambi gi khudong thiba thogdok amada laikhidaba sida kimax ki maike dage awaba nungai taba phongdorok li loina na imung manungi awabada su saruk yari haina Kanglei Indigenous Martial Arts and Cultural Society kimax ki cherolama na phongdorok le aroi bada tabiri bapum namak pu thagat chare